diabetes ko loina da hingliba seng tha magi manungda control to bangamle urea creatinine wangbasu tha magi manungda hanthaba ngamle khong hamba nungai tebasu numit manga nigi manungda fahan bangamle pile saibadi nungsang nabasu chama da chama fahan bangamle cholesterol wangba numit kunida normal oi bangamle bp wangbasu tha magi manungda normal oi bangamle fatty liver oi basu tha magi manungda fagat han bangamle pumnamak natural oi ba hidak makhalna laing jabani hakchang da sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gi damak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jenims Hospital Porompat Imphal East near Punjab National Bank. Good afternoon, ELITETV ki test so cartoon ki mahaw meng tabiri ahma taramu seri pero ngasi imfala funga pause sengi cartoon singda cartoon nisna kari haining liba kari phonung liba kari wakal khalang niba habdo miyam sanonga thamjage ahan belo khasage sanga express ki onthok pani da hai riba cartoon su jeng view yam phajaba hajigi leiriba situation se hoigi reveal torogo utpa do ba cartoon ne thamjage agi mengda asagi Gunda malay maji fruit taga thai khoi organization ne red blood kain thare mana kura hoina khoi si kanano hai ba khangdre ne ko haibdane ad mana aje hanjine khume mi bu ki halaga nungai ba phori ba nang bu kanano na ad maji wakhal lae haits masi makhon si bona ta khan badane du masi ichana ba fundrei khonjen malida masi ichana ba fundrei khonje ni ngasai lising therapy yu hairam bani na ngasai jikse Subham nombam lerektaba sidi masa napa sisu papa da paisa piu hai sisu ngamak traba duna ta kihel khangal laga chankhai tumkhai thabak siam chatharak ba juni yari po somna kan da su ko chankhai tumkhai gi protest so ki ba ngarang su Saraswati Institute of Medical Science ada su koi dharna to na to pot ni adu gi pot ur kan da ne ba sai pure po se na sai mayam si dhamka to ga sel khai ba khotpa kai kra to ko mayam do adu pot ur kan da sai macha no pasina atoba saraga se ma tupi adi marks upselle adi mai jogging ne selle adi red blood kain thare angang ba I ga no ko aduga kura hoina khoi si kana no ba khangdre ne ko ga na muktana ma khwang mela ngang bu ne da han su pakat bu ki bu hairaga mi bu ki helaga nungai ba phari bu nang bu kana no hagan khonjen je lakshin banga mak pa ne ba masi isa na pa phundrei khonjen ni ngasai lising therapy yu hairam bane na yam phajaba adagi ngamaktrabadina sobam nomom lektraba darkari ore koina ma padabu sajannaraga mamai mami komjallaga adoba dab torga sel kaina bu khonrakpa sina taibe puidi ji society sida sobam nomom lektabagi angom sela sanabagi mongde leirapagi phiom da lakpra haibagi adomba message ama piba yam phajaba wan tok leba cartoon ni na aigi mengdegi thamjage mathang da leisina khoi sana lebaki loiredana haibadoni loiredana sida khoi gari sa tang ma Thoroga lakudune lambi patai se chu suraga hal lam chalame ada mana horon ko khongu du thaidok tab du neba ahan ne na solam na phak ta haidok ko sia pune tu sandoi ni ada ma haimne hay hal nami tu udro asigu magari sinang na leibu ngamgada bana tene kan ha thengjel ladi ko puga de ahan dina haire am nung si na haire kudune an ka ma haire kana in khol jo laga leibdi na te ko na kaksel la kudune ten ahan jina so ana mayam ma yauri ha se dum Gari haziksi gari thong na bhona bada hingol jolaga leiba digi sarkar gi thabuk chang na bhona bada hingol sambal yon thokpa yum ke yon thokpa yauri ji hingol yonjari yum yonjari ga yaw samaya ma yaw bani hadi sarkar thabai koraba se PO noi gera regular ogyu yo contract ogyu he sarkar bu thabu khong adi khabar se hingol yonjari low yonjari ne lo yaw bani dana mayam haibdo low di tin dai tolop ti tin da de haidana mayam se hek ta sarkar gi sabak se changhoraga loiri na Changelak Pudani, Adana Amaronda, Akui Sakari, Tabukta, Mayama, Tamdal Pala, Nihum Chabe, Manipur ki economy da Achoba, Zagi, young men Saru or Sidi, Akogi, businessman Mayam Sini, Moina, Achoba Mayam, Tabuk, Dana, Ladiba, entrepreneur Mayam, say, mission and young men Saru or say,
ꯍꯧꯖꯤꯛ ꯂꯩꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯆꯧ ꯑꯆꯧꯕ ꯆꯥꯕꯁꯤꯡꯁꯤ ꯄꯩꯁꯥ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯗ ꯄꯥꯝꯕ ꯉꯝꯗꯕꯒꯤ ꯋꯥꯔꯧꯅꯕꯒꯤ ꯐꯣꯡꯗꯣꯛꯅꯕ ꯃꯌꯥꯝꯁꯨ ꯂꯩ ꯕꯤꯖꯤꯅꯦꯁꯃꯦꯟ ꯃꯌꯥꯝꯁꯤꯅ ꯇꯧꯕ ꯈꯣꯠꯄ ꯃꯣꯏꯁꯨ ꯑꯆꯧꯕ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯂꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯗ ꯑꯆꯧ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯃꯛꯇꯗꯅ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯁꯦ ꯍꯦꯛ ꯍꯦꯟꯒꯠꯂꯛꯇꯅ ꯒꯨꯍꯥꯇꯤꯗ ꯍꯣꯡꯅꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯗꯨꯗꯒꯤ ꯁꯤꯗꯩꯗ ꯒꯨꯟꯗꯥ ꯇꯧꯕ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯒꯥꯔꯤꯗꯣ ꯊꯧꯖꯤꯜꯂꯒ ꯃꯤ ꯑꯍꯟ ꯃꯈꯣꯡꯒ ꯆꯠꯆꯕ ꯆꯩꯁꯨ ꯇꯧꯔ ꯆꯠꯄꯗꯨꯗ ꯍꯣꯔꯣꯟ ꯈꯣꯡꯖꯤꯜꯂꯒ ꯍꯦ ꯍꯜ ꯅꯨꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯑꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤ ꯅꯪꯅ ꯂꯩꯕ ꯉꯝꯒꯗꯕ ꯅꯠꯇꯦꯅꯦ ꯀꯥꯏꯅ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯑꯗꯩꯗ ꯑꯃꯁꯤꯅ ꯍꯥꯏꯐꯦꯠ ꯃꯨꯛꯇꯛ ꯇꯧꯔꯒ ꯑꯍꯟꯒꯤ ꯍꯥꯏꯔꯦꯗꯅꯀꯣ ꯂꯧ ꯑꯃ ꯊꯥꯡꯒ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯂꯩꯕꯗꯤ ꯅꯠꯇꯦꯀꯣꯅ ꯌꯥꯝ ꯐꯖꯕ ꯐꯨꯅꯗꯦꯗ ꯈꯥꯡꯒꯅꯤ ꯑꯁꯦꯡꯕ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯃꯒꯤ ꯁꯤꯟꯅꯦ ꯎꯠꯂꯤꯁꯦ ꯑꯗꯨꯗ ꯃꯣꯏ ꯃꯌꯥꯝꯁꯦ ꯈꯕꯔ ꯄꯥꯔꯦ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯩꯈꯣꯏ ꯋꯥꯍꯟꯅꯕ꯭ꯔꯥ ꯌꯨꯝ ꯀꯩ ꯂꯩꯇꯅꯕ꯭ꯔꯥ ꯁꯔꯀꯥꯔ ꯂꯩꯔꯤꯁꯤꯕꯣꯅ ꯍꯪꯉꯛꯄꯗꯨꯅꯤ ꯗꯝꯕꯜ ꯏꯟꯖꯤꯟ ꯀꯥꯏꯅ ꯁꯥꯎꯅꯤꯡꯉꯕꯗꯨꯅꯤ ꯍꯧꯖꯤꯛꯇ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯍꯟꯅꯕ꯭ꯔꯥ ꯌꯨꯝ ꯀꯩ ꯂꯣꯏ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯄ ꯍꯥꯏꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯏꯃꯨꯡꯗ ꯋꯥꯅ ꯊꯕꯛ ꯆꯠꯂꯁꯨ ꯔꯤꯛꯁꯣꯕꯨ ꯊꯧꯔꯁꯨ ꯂꯩꯕꯥꯛꯄꯨ ꯇꯧꯔꯁꯨ ꯍꯜꯂꯛꯀꯥꯟꯗ ꯌꯨꯝꯗ ꯍꯜꯂꯛꯀꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯗꯅ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯅ ꯑꯗꯩ ꯏꯆꯥ ꯏꯁꯨ ꯂꯛꯅꯗꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯖꯕ ꯃꯗꯨꯒꯤ ꯑꯋꯥ ꯄꯣꯊꯥ ꯑꯣꯏꯖꯔꯤꯕꯅꯤ ꯃꯗꯨ ꯅꯠꯇꯦ ꯁꯤꯗ ꯃꯇꯩ ꯃꯀꯨ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯤ ꯀꯥ ꯑꯃꯗꯨꯗ ꯂꯩꯃꯤꯟꯅꯕ ꯍꯥꯏꯁꯦ ꯍꯣꯏ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯆꯍꯤ ꯑꯃ ꯂꯩꯁꯜꯂꯛꯄ ꯍꯥꯏꯁꯦ ꯌꯥꯝꯅ ꯑꯋꯥꯕ ꯊꯕꯛꯅꯤ ꯅꯣꯡꯃꯗꯪ ꯅꯤꯅꯤꯗꯪ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯂꯩꯕꯗ ꯌꯥꯝ ꯋꯥꯕ ꯊꯕꯛꯅꯤ ꯀꯟꯐꯥꯏꯟ ꯇꯧꯔꯒ ꯂꯩꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯂꯩꯔꯛꯇꯕ ꯍꯧꯖꯤꯛꯁꯤ ꯎꯄꯥꯏ ꯂꯩꯔꯛꯇꯕꯅꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯄꯣꯟ ꯁꯥꯔꯅꯤ ꯁꯔꯞ ꯁꯥꯔꯅꯤ ꯂꯝꯕꯤꯗ ꯌꯣꯟꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯅꯨꯡꯇꯤꯒꯤ ꯁꯔꯞ ꯁꯥꯕ ꯅꯨꯡꯇꯤꯒꯤ ꯁꯔꯞ ꯂꯩ ꯌꯥꯄꯣꯟꯇꯦ ꯑꯗꯨ ꯂꯩꯗꯅ ꯂꯥꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯣꯏꯅ ꯋꯥꯅ ꯇꯧꯖꯔꯛꯑꯀꯥꯟꯗꯅ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯁꯔꯞ ꯂꯩꯌꯣꯁꯨ ꯂꯩꯕ ꯉꯝꯗꯦ ꯑꯗꯒꯤ ꯆꯥꯅꯕ ꯄꯣꯠꯁꯨ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤ ꯐꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯋꯥ ꯃꯌꯥꯝ ꯊꯦꯡꯅꯔꯀꯥꯟꯗꯅ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯒꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯃꯨꯛꯅꯗꯅ ꯄꯥꯔꯇꯤ ꯃꯁꯦꯟꯁꯦ ꯂꯥꯎꯅꯗꯅ ꯂꯩꯕ ꯑꯗꯨꯅ ꯄꯨꯔꯥ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯒꯤ ꯇꯥꯏꯞꯇ ꯆꯠꯊꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯅꯤ ꯐꯤꯕꯝ ꯂꯩꯁꯦ ꯑꯗꯨꯅꯅꯤ ꯉꯁꯥꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯤ ꯋꯥꯔꯛꯄꯗꯨꯅꯅꯤ ꯋꯥꯔꯛꯄꯗ ꯅꯍꯥ ꯑꯃ ꯑꯩꯈꯣꯏ ꯁꯨꯁꯥꯏꯠ ꯇꯧꯔ ꯂꯩꯈꯤꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯅꯤ ꯑꯗꯒꯤ ꯑꯃꯁꯨ ꯁꯨꯁꯥꯏꯠ ꯇꯧꯒꯦ ꯇꯧꯔꯝꯃꯤꯅ ꯃꯌꯥꯝꯅ ꯊꯦꯡꯅꯔꯦꯅ ꯀꯟꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯅꯤ ꯑꯩꯈꯣꯏꯁꯤ ꯋꯥꯍꯟꯅꯕ꯭ꯔꯥ ꯌꯨꯝ ꯀꯩ ꯂꯩꯇꯅꯕ꯭ꯔꯥ ꯁꯔꯀꯥꯔ ꯂꯩꯔꯤꯁꯤꯕꯨꯅ ꯄꯦꯟꯗꯗꯅ ꯄ꯭ꯔꯖꯥꯁꯤꯅ ꯀꯧꯔꯛꯄꯅꯦ ꯑꯗꯨꯅ ꯗꯕꯜ ꯏꯟꯖꯤꯟ ꯀꯥꯏꯅꯅ ꯑꯗꯨꯅ ꯍꯌꯦꯡ ꯍꯥꯏꯅꯕꯗꯨꯅꯤ ꯗꯕꯜ ꯏꯟꯖꯤꯟꯁꯦ ꯃꯃꯥꯡꯗ ꯃꯅꯤꯡꯗ ꯄꯥꯔꯒ ꯆꯤꯡꯈꯥꯏꯅ ꯂꯩꯔꯕ꯭ꯔꯥ ꯑꯗꯒꯤ ꯊꯥꯎ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯑꯗꯒꯤ ꯏꯟꯖꯤꯟ ꯅꯥꯝꯃ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯉꯥꯡꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯗꯨꯅꯤ ꯗꯕꯜ ꯏꯟꯖꯤꯟ ꯍꯥꯏꯔꯒꯁꯨ ꯏꯟꯖꯤꯟ ꯅꯥꯝꯃ ꯕꯦꯔꯥ ꯀꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯂꯩꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯄ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯧꯔꯒꯦ ꯑꯗꯨ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯊꯝꯃꯛꯄ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦꯍꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦꯁꯤꯗ ꯌꯦꯡꯕꯤꯌꯣ ꯀꯅꯥ ꯀꯅꯥ ꯃꯥꯟꯕ ꯑꯃ ꯂꯩꯔꯦ ꯇꯨꯡꯗ ꯂꯦꯞꯄꯤꯁꯤꯅ CLPꯒꯤ ꯂꯤꯗꯔ ꯃꯥꯟꯕ ꯑꯗꯨ ꯃꯥꯡꯗ ꯈꯕꯔ ꯄꯥꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯤꯗꯔ ꯃꯥꯟꯕ ꯃꯃꯤꯡ ꯄꯜꯂꯗꯤ ꯑꯃꯨꯛ ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯀꯥꯏꯅ ꯑꯃꯨꯛ ꯌꯦꯟꯅꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯁꯤꯗ ꯄꯟꯕꯁꯨ ꯅꯠꯇꯕꯅꯤ나 ꯑꯩꯅ ꯑꯗꯨ ꯃꯥꯜꯂꯤ ꯀꯥꯏ ꯍꯥꯏꯖꯜꯂꯁꯨ ꯌꯥꯏ ꯑꯗꯨꯝ ꯃꯥꯟꯕ ꯑꯅꯤꯅꯦ ꯑꯗꯨꯗ ꯍꯥꯟꯅꯒꯤꯁꯤꯁꯨ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯆꯍꯤ 35 ꯊꯕꯛ ꯄꯥꯏꯃꯤꯟꯅꯔꯝꯃꯕꯅꯤ ꯀꯣꯟꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯗ ꯍꯥꯏꯔꯤꯅꯤ ꯅꯍꯥꯛꯀꯤꯁꯤꯕꯨ ꯁꯦꯟꯇꯔꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯑꯍꯣꯡꯕꯗꯤ ꯑꯃꯐꯥꯎ ꯎꯗꯕꯁꯤꯕꯣ ꯍꯟꯗꯛꯀꯤ ꯈꯛꯇ ꯈꯟꯒꯅꯨ ꯇꯨꯡꯒꯤꯁꯨ ꯌꯦꯡꯉꯨ ꯍꯥꯏꯅ ꯑꯦꯗꯚꯥꯏꯁ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤ ꯌꯥꯝ ꯁꯥꯒꯠꯂꯤꯁꯦ ꯉꯁꯥꯏ ꯀꯥꯔꯇꯨꯟꯅꯤꯁꯤꯅ ꯆꯍꯤ 35 ꯂꯤꯗꯔ ꯑꯣꯏꯔꯛꯄ ꯑꯃꯒ ꯍꯧꯖꯤꯛ ꯆꯍꯤ 10 ꯂꯤꯗꯔ ꯑꯣꯏꯒꯗꯧꯕ ꯑꯃꯒꯒꯤ ꯋꯥꯔꯤꯅꯤ ꯑꯗ ꯆꯍꯤ 10 ꯂꯤꯗꯔ ꯑꯣꯏꯒꯗꯧꯕ ꯑꯁꯤꯅ ꯍꯥꯏ ꯍꯦꯔꯥ ꯑꯩꯈꯣꯏꯁꯦ ꯄꯥꯔꯇꯤ ꯄꯣꯂꯤꯇꯤꯀꯦꯜ ꯇꯦꯕꯜ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯒ ꯇꯧꯔꯛꯂꯤꯕꯅꯤ ꯌꯦꯡꯕ ꯈꯔ ꯍꯩꯌꯨ ꯀꯩꯗꯧꯒꯦꯅ ꯉꯁꯥꯏꯒꯤ ꯑꯅꯤꯒꯤ ꯂꯤꯗꯔ ꯑꯅꯤꯁꯤꯒꯤ ꯎꯅꯔꯛꯄ ꯐꯤꯕꯝꯗꯨꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯥꯝ ꯐꯖꯅ ꯌꯦꯛꯑꯀꯥꯟꯗ ꯎꯠꯂꯛꯄ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯑꯗꯨꯒ ꯍꯥꯟꯅ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯑꯃ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯑꯃ ꯌꯦꯡꯕꯤꯌꯨ ꯃꯨꯟꯅ ꯌꯦꯡꯕ ꯌꯥꯝ ꯃꯥꯟꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯌꯥꯝ ꯐꯖꯕꯁꯤꯁꯨ ꯃꯦꯁꯦꯖ ꯑꯃ ꯄꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯗꯨꯒ ꯑꯦꯅꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯃꯒꯤ ꯁꯤꯟꯅꯤ ꯂꯩꯔꯤꯁꯦ ꯑꯗꯩꯗ ꯀꯔꯤ ꯍꯥꯏꯒꯦꯗ ꯑꯣꯔꯗꯔ ꯐꯪꯂꯦꯅ ꯀꯥꯞꯄꯒꯤ ꯑꯣꯔꯗꯔ ꯐꯪꯕ ꯃꯥꯟꯕꯗꯨꯅ ꯑꯣꯔꯗꯔ ꯐꯪꯂꯦ ꯀꯨꯀꯤꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯌꯦꯡꯕꯒꯤꯅ ꯁꯥꯔ ꯅꯍꯥꯟꯒꯤꯗ ꯌꯥꯎꯕꯗꯣ ꯁꯥꯔ ꯌꯨꯝꯗꯤ ꯃꯩ ꯊꯥꯔꯦ ꯀꯟꯒꯗ꯭ꯔꯥ ꯃꯤꯕꯨꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯟꯅ ꯍꯣꯟꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯣꯔꯗꯔ ꯐꯪꯂꯦ ꯒꯥꯔꯤꯗꯨꯗ ꯀꯥꯞꯄꯒꯤ ꯑꯣꯔꯗꯔ ꯐꯪꯕ ꯃꯥꯟꯗꯨꯒ ꯀꯨꯀꯤꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯌꯦꯡꯕꯒꯤ ꯑꯣꯔꯗꯔ ꯐꯪꯉꯦ ꯍꯥꯏꯕ
nokningba aduga leiriba film du hajigi leiriba situation sini water phangde haina kaimda tawdaba adugi film du da sai cartoon sina pelak tadana thamako pham nen thamjage mathang da leisina koi people's chronicle gini people's chronicle gi Thursday theater is na sida yembiyo ke haigena this is our party office may I help you and have them may am se leiri amajina oh thank you can I join the party na sida party ondon jin jaba yabagi mo malakpa adane mai se this is our party office may I help party office ta am na sida laungna ba khanna ba am u phange adai man oh thank you can I join this party na mai jagoi lang ba khopa da wisi da na mana party sina khoi gi party tori ba lang bu yaw ge habi poni amna political party ki wani am phajaba si so wan thok le ba cartoon ne thamjage ana ngasi gi dia dum ba lit tv gi test of cartoon gi mahau matang solution jare meng ta bere sing bomo ka khurum jabolo ne na kane da bethni jeri pine birisi Diabetes ko loina de hingliba seng tha magi manungda control to bangamle urea creatinine wangbasu tha magi manungda hanthaba ngamle khong hamba nungai tebasu numit mangani gi manungda fahan bangamle pile saibadi nungsang nabasu chama da chama fahan bangamle cholesterol wangba numit kunida normal oi bangamle bp wangbasu tha magi manungda normal oi bangamle fatty liver oi basu tha magi manungda fagat han bangamle pumnamak natural oi ba hidak makhalna laing jabani hakchang da sokadaba side effect amata laite makata na hidak chabagi mathau su tararoi hena kupa parol gi damak ngasi maklangsin birau diabetes hospital soibam leikai ayangpali road opposite Karkinos Jenims Hospital Porompat Imphal East near Punjab National Bank.